ꯊꯥꯖꯕꯗ ꯄꯥꯞꯀꯤ ꯄꯥꯡꯒꯜ ꯑꯁꯤ ꯄꯥꯞꯀꯤ ꯑꯀꯤꯕꯗꯨꯅꯤ꯫ ꯂꯥꯟꯕ ꯐꯥꯎꯕ ꯂꯥꯜꯍꯟꯕ ꯄꯨꯝꯅꯃꯛ ꯄꯥꯞꯇ ꯌꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯇ ꯏꯁ꯭ꯋꯔꯗ ꯅꯪꯅ ꯅꯤꯡꯊꯤꯅ ꯇꯧꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯕ ꯀꯥꯟꯗ ꯅꯪꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯉꯣꯟꯗ ꯈꯪꯍꯟꯕꯤꯕ ꯃꯇꯝꯗ ꯅꯪ ꯈꯨꯗꯛꯇ ꯌꯥꯖꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯖꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒ ꯑꯃꯨꯛ ꯌꯦꯠꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯗꯨ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯃꯇꯦꯡ ꯑꯣꯏꯔꯣꯏ꯫ ꯃꯍꯥꯛꯇꯤ ꯑꯆꯨꯝꯕꯅꯤ, ꯑꯔꯣꯏꯕꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪ ꯂꯥꯜꯂꯤ ꯍꯥꯏꯔꯕꯗꯤ ꯅꯪ ꯂꯥꯜꯂꯕꯅꯤ, ꯃꯗꯨ ꯑꯃꯨꯛ ꯊꯩꯗꯣꯛꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯇꯣꯞꯄꯗ ꯇꯥꯏꯁꯤꯟꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪ ꯂꯥꯜꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯕꯁꯤ ꯅꯈꯣꯏꯅ ꯏꯁ꯭ꯋꯔ ꯅꯪꯅ ꯆꯨꯝꯃꯤ, ꯑꯩ ꯂꯥꯜꯂꯦ, ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯈꯛꯇ ꯅꯠꯇꯅ ꯃꯁꯤ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯅꯁꯥ ꯅꯊꯟꯅꯇ ꯃꯇꯦꯡ ꯄꯥꯡꯖꯕ ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔꯗꯁꯨ ꯃꯇꯦꯡ ꯑꯣꯏ꯫ ꯅꯪꯅ ꯃꯗꯨꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯃꯊꯪ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯇꯧꯕ ꯍꯧꯔꯣ꯫ ꯃꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯀꯅꯨ꯫ ꯑꯁꯨꯝꯅ ꯃꯊꯪ ꯑꯃꯨꯛ ꯁꯣꯏꯕꯗ ꯃꯗꯨ ꯆꯤꯡꯗꯨꯅ ꯄꯨꯒꯅꯤ, ꯃꯊꯪ ꯑꯃꯨꯛ ꯁꯣꯏꯕꯗꯁꯨ ꯃꯗꯨ ꯆꯤꯡꯗꯨꯅ ꯄꯨꯒꯅꯤ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯆꯍꯤ 30, ꯆꯍꯤ 10, ꯆꯍꯤ 15, ꯆꯍꯤ 10, ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ, ꯉꯔꯥꯡ, ꯉꯁꯤ ꯑꯌꯨꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯂꯥꯟꯕ ꯐꯥꯎꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯙꯔꯃꯗ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯅꯤꯡꯗꯦ, ꯃꯔꯝꯗꯤ ꯙꯔꯃꯗ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯤꯡꯗ ꯃꯁꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯅ ꯐꯥꯎꯏ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯏꯁ꯭ꯋꯔꯗ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯁꯤꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯥꯎꯍꯜꯂꯒꯦ꯫ ꯍꯧꯖꯤꯛ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ? ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯅꯪ ꯀꯔꯤ ꯑꯃꯠꯇ ꯑꯔꯥꯟꯕ ꯇꯧꯗꯕ꯭ꯔꯥ? ꯍꯣꯏ, ꯇꯧꯏ꯫ ꯌꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤꯇ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯕꯁꯨ ꯑꯔꯥꯟꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯋꯥꯌꯦꯟꯕꯒꯤ ꯋꯥꯈꯜ ꯈꯜꯂꯕꯁꯨ ꯃꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯇꯧꯏ, ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯃꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤ? ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥꯒꯨꯝꯅ ꯅꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯧ꯫ ꯑꯦꯝꯄ꯭ꯂꯤꯐꯥꯏꯗ ꯕꯥꯏꯕꯜꯒꯤꯗꯃꯛ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯄꯗ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯦꯊ꯭ꯌꯨ 5:49 ꯑꯁꯤ ꯃꯤꯅꯤꯠ ꯑꯃꯇꯪ ꯀꯥꯞꯁꯤ, ꯑꯗꯨꯗꯒꯤ ꯃꯇꯨꯡꯗ ꯔꯣꯃꯥꯟꯁꯇ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯂꯝꯃꯤ꯫ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥꯅ ꯃꯄꯨꯡ ꯐꯥꯕꯒꯨꯝꯅ ꯃꯄꯨꯡ ꯐꯥꯎ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯡ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯁꯣꯏꯕ ꯍꯦꯟꯅ ꯍꯦꯜꯂꯤ, ꯑꯗꯨꯗꯒꯤ ꯅꯨꯡꯇꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯨꯅ ꯇꯨꯝꯃꯤ꯫ ꯃꯦꯊ꯭ꯌꯨ 5:49 ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯃꯄꯨꯡ ꯐꯥꯎ꯫ ꯃꯁꯤꯗ ꯑꯦꯝꯄ꯭ꯂꯤꯐꯥꯏꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ, ꯏꯁ꯭ꯋꯔꯒꯤ ꯋꯥꯈꯜ ꯂꯩꯗꯨꯅ ꯑꯩꯒꯤ ꯄꯜ ꯑꯃꯁꯨꯡ ꯃꯒꯨꯟ ꯉꯥꯛꯇꯨꯅ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯆꯪꯁꯤꯜꯂꯨ꯫ ꯅꯪꯒꯤ ꯁ꯭ꯋꯔꯒꯒꯤ ꯏꯄꯥꯅ ꯃꯄꯨꯡ ꯐꯥꯕꯒꯨꯝꯅ ꯃꯄꯨꯡ ꯐꯥꯕꯗ ꯆꯥꯎꯈꯠꯄ ꯌꯥꯎꯏ꯫ ꯑꯩ ꯃꯗꯨ ꯌꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ꯫ ꯑꯃꯦꯟ꯫ ꯅꯪ ꯌꯧꯕꯗꯤ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯪ ꯆꯥꯎꯈꯠꯂꯤ꯫ ꯉꯁꯤꯁꯨ ꯅꯪ ꯆꯥꯎꯈꯠꯂꯤ꯫ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯒ ꯀꯔꯤ ꯑꯃꯠꯇ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯣꯏꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯇꯣꯛꯎ, ꯅꯪꯉꯣꯟꯗ ꯆꯥꯎꯈꯠꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯜꯂꯨ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯤ꯫ ꯍꯦꯂꯦꯂꯨꯌꯥ꯫ ꯃꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ? ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯉꯟꯇꯥ ꯂꯥꯛꯇꯨꯅ ꯏꯁ꯭ꯋꯔꯕꯨ ꯈꯨꯔꯨꯝꯂꯤ꯫ ꯃꯗꯨ ꯄꯨꯛꯅꯤꯡ ꯍꯨꯗ꯭ꯔꯥ? ꯍꯧꯖꯤꯛꯇ
ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯔꯤ꯫ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯤ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯗ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯁꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯅꯁꯥ ꯅꯊꯟꯇ ꯅꯨꯡꯉꯥꯏꯖꯗ꯭ꯔꯥ? ꯆꯥꯎꯊꯣꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯅ ꯑꯐꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪꯅ ꯉꯁꯤ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯅꯪ ꯁꯤꯗ ꯂꯩꯔꯤ꯫ ꯃꯤ ꯑꯃꯅ ꯁꯤꯔꯕ ꯇꯨꯡꯗ ꯄꯥꯞꯀꯤ ꯄꯥꯡꯒꯜꯗꯒꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯁꯤꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ, ꯃꯔꯝꯗꯤ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯄ ꯈ꯭ꯔꯤꯁꯇ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯤꯕ ꯂꯩꯔꯔꯣꯏ꯫ ꯑꯁꯤꯕꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯥꯡꯒꯜ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯧꯅ ꯄꯣꯛꯂꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯁꯤꯔꯔꯣꯏ, ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯑꯃꯨꯛ ꯆꯠꯄ ꯈꯛꯇꯅꯤ꯫ ꯑꯩ ꯁꯤꯃꯒꯁꯨ ꯍꯥꯞꯆꯤꯜꯂꯝꯒꯦ, ꯃꯁꯤꯒꯤ ꯑꯗꯨꯝ ꯑꯋꯥꯕ ꯄꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯎꯐꯨꯜ ꯑꯣꯟꯈꯤꯅꯤ, ꯑꯗꯨꯒ ꯑꯅꯧꯕ ꯑꯃ ꯐꯪꯒꯅꯤ, ꯋꯥꯍꯟꯕ ꯂꯩꯔꯔꯣꯏꯗꯕ ꯑꯃ꯫ ꯁ꯭ꯋꯔꯒꯗꯗꯤ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯄꯗ 10 ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯃꯁꯤꯗꯨꯅ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯁꯤꯕ ꯃꯇꯝꯗ ꯅꯪꯁꯨ ꯁꯤꯔꯦ꯫ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ, ꯖꯤꯁꯨꯅ ꯁꯤꯕ ꯃꯇꯝꯗ ꯑꯩꯁꯨ ꯁꯤꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯒꯠꯄ ꯃꯇꯝꯗ ꯑꯩꯁꯨ ꯍꯤꯡꯒꯠꯂꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯄ ꯃꯇꯝꯗ ꯑꯩꯁꯨ ꯍꯧꯒꯠꯂꯦ꯫ ꯃꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯖꯒꯦ꯫ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯥꯁꯥ ꯇꯧꯕ ꯑꯗꯨ ꯅꯠꯇꯦ, ꯑꯆꯨꯝꯕꯗꯨꯅꯤ꯫ ꯁ꯭ꯋꯔꯒꯗꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯦ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯃꯤꯡꯗꯣ ꯂꯩꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯌꯨꯝꯗꯣ ꯁꯥꯈ꯭ꯔꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯊꯦꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩ ꯄꯥꯞꯇ ꯁꯤꯔꯦ, ꯑꯗꯨ ꯈ꯭ꯔꯤꯁꯇꯗ ꯍꯤꯡꯂꯤ꯫ ꯄꯥꯞꯇ ꯁꯤꯔꯦ, ꯈ꯭ꯔꯤꯁꯇꯗ ꯍꯤꯡꯂꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯈꯣꯏꯗ ꯂꯥꯜꯍꯟꯕꯤꯕ ꯂꯩꯇꯦ꯫ ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯄꯨꯛꯅꯤꯡ ꯍꯣꯡꯈ꯭ꯔꯦ, ꯑꯩ ꯉꯥꯛꯄꯤꯈ꯭ꯔꯦ꯫ ꯂꯥꯏ ꯐꯠꯇꯕ ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩ ꯏꯁ꯭ꯋꯔꯗ ꯆꯥꯎꯈꯠꯇꯨꯅ ꯃꯍꯥꯛꯀ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯗ ꯍꯦꯟꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯅꯝꯕ ꯃꯇꯝꯗ ꯊꯣꯛꯀꯟꯕ ꯑꯁꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯅꯣꯃ ꯄꯜꯂꯒ ꯆꯥꯎꯈꯠꯄ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯂꯩꯍꯟꯅꯤꯡꯕ ꯍꯔꯥꯎꯕ ꯑꯗꯨ ꯂꯩꯕ ꯉꯝꯗꯦ꯫ ꯄꯥꯞ ꯁꯨꯡꯇꯧ ꯇꯧꯈꯤꯗꯕ ꯃꯍꯥꯛꯇꯨ ꯄꯥꯞ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯄꯨꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯄꯨꯕꯤꯈꯤꯕꯗꯨꯅ ꯃꯃꯜ ꯄꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯃꯨꯛ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯜ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄꯤꯁꯤꯜꯂꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯇꯧꯕ ꯌꯥꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯀ꯭ꯔꯣꯁ ꯑꯗꯨꯗ ꯄꯨꯕꯤꯈ꯭ꯔꯦ꯫ ꯄꯥꯞ ꯈꯨꯗꯤꯡꯃꯛ꯫ ꯑꯣꯀꯦ, ꯍꯧꯖꯤꯛꯇꯤ ꯄꯗ 10 ꯑꯗꯨꯗ ꯌꯦꯡꯁꯤ꯫ ꯄꯗ 10-11 ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕ ꯃꯁꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯄꯨꯝꯅꯃꯛꯀꯤ ꯂꯣꯏꯍꯟꯕꯤꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯏꯁ꯭ꯋꯔꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯦ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯅꯤ: ꯄꯥꯞꯇꯒꯤ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯒ ꯂꯦꯡꯗꯅ ꯃꯔꯤ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ꯫ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯈꯥꯗ ꯍꯤꯡꯕ ꯇꯣꯛꯎ꯫ ꯅꯪꯅ ꯃꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯁꯥꯎꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ ꯑꯃ ꯁꯦꯝꯗꯨꯅ ꯇꯧꯕ ꯇꯣꯛꯎ꯫ ꯋꯥꯌꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯇꯣꯛꯎ, ꯂꯧꯊꯣꯛꯈ꯭ꯔꯣ꯫ ꯖꯤꯁꯨꯅ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯉꯥꯛꯄꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯗꯨ ꯃꯄꯨꯡ ꯐꯥꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨ
nakhoi gi thamoi da ibire nangna mahakka punduna Ishwarga henna naksilliba makai nang afaba do henna khangba helakani Ishwarga nangna henna naksilliba makai aranba aduda natte haiduna achumba adu henna tauba ngamnabagi pangal leigani hojikti ai nungtigi ayukta hogattuna ngarang kari taukiba ngasi kari taugadaba haina waba taudre aina ngarang kari tauki haibadugi wabada natte ngasi kari taugadabano haibagi akibasu leirami adubu hojikti aingonda papki akiba leite maramdi maduna aingonda panba ngamlaroi madugi akiba aduna aingonda panba ngamlaroi Jisugi isi angakpani masi angakpani igi matangda ai mayamda sastra khara uchage aingonda masige yamna fajaba khudam ama lei hojikti utkiroi asumna nasana thanta khanjau hojikti khanbagi mafamdu yaurae pada 18 nasana thanta papta sizare haina khanduna hojik aina hangningबदे nasana thanta madu karamna khangadoribano nang nasana thanta papta sizare khanjabra natraga paptu nangi punsida achauba samasya ama oina ubra thagachari nangna khangadabadi hojikti madu oidre ai maduda sire haina haiba yai mi amana nongma aingonda hanglaklami well nangonda athemba lakpada madudagi thoraknaba nangna kari tawbage Ishwar aibu mateng pangbiyu Ishwar mateng pangbiyu nangna mateng pangbidrabadi aikhoi soidana aina hairibase nakhoigi pangalna pap thingjinba ngamni haibanate numit chuppa anamba matamda ai adum prarthana tauba pot ani khak lei madu aina shor holiba asiga amhani Ishwar aina nangbu nungsi Ishwar ai mateng pangbiyu oiningba fibam amada oirabasu thawaida yang lauba ado adum pami nongmada I love you Jesus asi kayamna haiba ngamgadabano ai khangde mateng pangbiyu haibasisu kayamna haiba ngamgadabano khangde aina khangba pot haibabu Ishwar karamna nungsigadage thajana mangonda mateng karamna hangadage haibasini ai isa ithanta ngamdrabasu mahakti ngami Ishwarna aigi thamoi khangi mahakna nangi mateng khangi mahakna nangbu mateng pangbigani nangna hana tawkiba adugidamakta wariba adu Ishwarna hana loina khangi mahakti madu kawbu kawkhre maramdi mahakna aikhoigi papsing ngakpiba matamda nongpokna nongchupka khaidokpagumna khaidokpi amuk hanna madu ningsingbide Ishwarna kawkhraba adu nangna amuk ningsingbagi mathau oide Hebrew 3:15 maramdi aikhoigi asonbada saruk yaminnaba ngamloidaba purohitlen aikhoigi leiba natte adubu maram pumnamakta aikhoibu chang yengbagum mahakpu chang yengki adubu pap tawkhidaba mahak lei Ishwarda kaidongaida mahakna nangbu khangbide haina haiganu maramdi Jisuna nangbu khangbi mahakna laktuna hakchangda hingduna nang aina phawriba khudingmak khangki athemba haibasi karino haibasu aduna kiba leitana thauna phana karamna aikhoigi darkar leiba ado phangnanaba thaujalgi phambal tamna kiba leitana thauna phana changsinsi masigi sastra asi ayamna pamjai Jisuna aikhoibu khangbi mahakna khangi karigumba nangna asoiba ama tawkiba tarabasu nangna adum isang thauna prarthana tawba yagani thauna phana Ishwardagi darkar leiba ado mateng hangba yagani apostle Paulna kari haiki aina tawba thabak amadi haukrabasing adu
ꯀꯥꯎꯊꯣꯛꯇꯨꯅ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯐꯪꯅꯅꯕ ꯑꯩ ꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯄꯣꯜꯅ ꯍꯥꯏꯈꯤ, ꯃꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯑꯩ ꯎꯔꯦ꯫ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯤꯕꯗꯣ ꯑꯩ ꯈꯪꯂꯦ꯫ ꯊꯋꯥꯏꯗ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯈꯪꯂꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯑꯩ ꯍꯥꯏꯕ ꯏꯅꯤꯡꯉꯤ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯇꯧꯕ ꯉꯝꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯃꯗꯨ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯑꯗꯨ ꯊꯥꯗꯣꯛꯈꯤꯗꯨꯅ ꯑꯍꯥꯟꯕ ꯖꯣꯍꯥꯟ 2:1 ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯥ, ꯑꯩꯅ ꯅꯈꯣꯏꯗ ꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯏꯟꯗꯗꯨꯅ ꯄꯥꯞ ꯇꯧꯗꯅꯕ꯫ ꯕꯥꯏꯕꯜ ꯄꯨꯝꯕ ꯑꯁꯤꯃꯛꯇ ꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯅꯕꯅꯤ, ꯅꯠꯇ꯭ꯔꯥ? ꯄꯥꯞ ꯇꯧꯗꯕ ꯍꯥꯏꯕꯁꯤꯅ ꯄꯥꯟꯗꯝꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯈꯣꯏꯅ ꯄꯥꯞ ꯇꯧꯗꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯞ ꯇꯧꯔꯒꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯍꯥꯏꯕꯤꯅꯕ ꯑꯦꯗꯚꯣꯀꯦꯠ ꯑꯃ ꯂꯩ, ꯙꯔꯃ ꯆꯦꯟꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ, ꯑꯆꯨꯝꯕ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨꯗ ꯂꯩꯕ ꯋꯥꯈꯜ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯃꯍꯨꯠ ꯁꯤꯟꯕꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯈꯛꯇ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯒꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯨꯞꯆꯤꯜꯂꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯄꯥꯞ ꯇꯧꯕ ꯅꯠꯇꯦ꯫ ꯇꯧꯕ ꯇꯥꯔꯕꯁꯨ ꯖꯤꯁꯨꯅ ꯃꯗꯨꯒꯤ ꯃꯃꯜ ꯍꯥꯟꯅ ꯄꯤꯕꯤꯈ꯭ꯔꯦ꯫ ꯅꯪꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯪꯖꯗꯨꯅ ꯌꯥꯖꯗꯨꯅ ꯍꯥꯏꯗꯣꯛꯆꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯉꯥꯛꯄꯤꯅꯕ ꯍꯪꯖꯧ, ꯅꯪꯅ ꯃꯗꯨ ꯇꯝꯅꯕ ꯑꯃꯗꯤ ꯖꯒꯥ ꯑꯗꯨ ꯆꯥꯎꯈꯠꯅꯕ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕꯒꯤ ꯃꯇꯥꯡꯗ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯅꯪꯅ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯃꯗꯨ ꯐꯔꯦꯅꯦ꯫ ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅ ꯈꯟꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯅ ꯔꯣꯃꯥꯟ 3:8 ꯑꯃꯗꯤ 9 ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯐꯥꯎꯕ ꯄꯥꯏ꯫ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯊꯝꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯋꯥꯏ꯫ ꯄꯣꯜꯅ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯅ ꯇꯧꯏ, ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯄꯣꯠꯁꯤꯡ, ꯑꯩꯅ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯅꯃꯛ ꯇꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯃꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ? ꯑꯩꯁꯤ ꯃꯗꯨꯗ ꯅꯪ ꯑꯩꯒꯤ ꯇꯦꯞ ꯈꯔ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯃꯁꯤ ꯄꯥꯈꯤ, ꯀꯣꯟꯅꯊꯪꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯑꯩꯒꯤ ꯄꯥꯞꯀꯤ ꯃꯃꯜ ꯄꯤꯕꯤꯈ꯭ꯔꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯍꯥꯛꯅ ꯃꯔꯤ ꯁꯦꯝꯅꯅꯕ ꯀꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯦꯝꯗꯣꯛꯄꯤ, ꯑꯩꯕꯨ ꯏꯁ꯭ꯋꯔꯗ ꯆꯨꯝꯍꯟꯕꯤꯔꯦ꯫ ꯑꯩ ꯈꯨꯗꯤꯡꯃꯛꯇꯤ ꯇꯧꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯆꯨꯝꯅꯗꯤ ꯂꯩꯍꯟꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯟꯕꯗꯨ ꯄꯤꯕꯤꯗꯅ ꯀꯔꯝꯅ ꯑꯆꯨꯝꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯅꯍꯥꯛꯀꯤ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯑꯔꯥꯟꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯆꯨꯝꯕ ꯄꯤꯕꯤꯔꯦ꯫ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯔꯦ꯫ ꯅꯪ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯅꯠꯇꯦ, ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯕ ꯙꯔꯃ ꯆꯦꯟꯕꯗꯨꯅꯤ꯫ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯑꯗꯨꯗꯅꯤ꯫ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩ ꯍꯔꯥꯎꯖꯩ꯫ ꯅꯨꯡꯇꯤꯒꯤ ꯑꯩ ꯍꯣꯡꯂꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯧꯒꯠꯄꯤꯔꯤ꯫ ꯆꯪꯁꯤꯜꯂꯣ, ꯅꯪ ꯉꯝꯒꯅꯤ꯫ ꯆꯪꯁꯤꯜꯂꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯁꯥꯈꯤ ꯀꯌꯥ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯪꯁꯤꯜꯂꯣ꯫ ꯃꯈꯣꯏ ꯄꯥꯞꯇꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯦ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤꯌꯨ꯫ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯥꯎꯈꯠꯅꯕ꯫ ꯍꯜꯂꯦꯂꯨꯌꯥ! ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯔꯥꯟ ꯁꯤꯕꯤꯕ ꯑꯗꯣ ꯏꯟꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯎ ꯃꯆꯥꯒꯤ ꯏ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯥꯏ ꯄꯥꯛꯂꯦ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯁꯥꯈꯤꯅꯤ꯫
ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯄꯪꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯪꯅ ꯄꯥꯅꯤꯡꯂꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯧꯅ ꯍꯥꯏꯗꯣꯛꯄ ꯇꯝꯒꯗꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯄꯥꯜꯍꯟꯕꯤꯕꯒꯤ ꯁꯃꯁ꯭ꯌꯥ ꯊꯦꯡꯅꯔꯕꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯍꯧꯕ ꯌꯥꯏ, ꯃꯊꯪ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯕꯗ ꯃꯗꯨ ꯀꯨꯏꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯗꯨꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯗꯨ ꯅꯪꯉꯣꯟꯗ ꯀꯨꯏꯅ ꯂꯩꯍꯜꯂꯣꯏ꯫ ꯅꯪꯅ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯅ ꯇꯧꯕꯤꯌꯨ, ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯌꯨ, "ꯑꯣ ꯏꯁ꯭ꯋꯔ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯅꯪꯅ ꯍꯥꯏꯒꯗꯕꯅꯤ, ꯂꯥꯏ ꯐꯠꯇꯕ, ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯩ ꯆꯥꯎꯈꯠꯂꯤ, ꯑꯣꯀꯦ꯫ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯍꯤꯕ꯭ꯔꯨ 9ꯒꯤ 12ꯗ ꯌꯦꯡꯁꯤ꯫ ꯍꯤꯕ꯭ꯔꯨꯗ ꯁꯥꯁꯇ꯭ꯔ 2, ꯍꯤꯕ꯭ꯔꯨ 9:12꯫ ꯍꯥꯃꯦꯡ ꯑꯃꯁꯨꯡ ꯁꯟꯅꯥꯎꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯟꯗꯣꯛꯄꯤꯕ ꯑꯗꯨ ꯐꯪꯂꯕ ꯑꯁꯦꯡꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯦꯠ ꯈꯔ ꯅꯠꯇꯦ, ꯃꯤ ꯈꯔꯒꯤ ꯅꯠꯇꯦ, ꯃꯄꯨꯡ ꯐꯥꯅ ꯑꯗꯥꯝ ꯑꯃꯁꯨꯡ ꯏꯚꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯥꯞ ꯇꯧꯗꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯐꯤ ꯊꯣꯡꯂꯝꯗꯦ, ꯏꯁꯨ ꯏꯀꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯈꯣꯏꯅ ꯇꯧꯕ ꯑꯁꯤ ꯃꯁꯥꯕꯨ ꯀꯨꯞꯁꯤꯟꯖꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁ꯭ꯋꯔꯅ ꯁꯥ ꯑꯃ ꯍꯥꯠꯄꯤꯗꯨꯅ ꯏ ꯇꯥꯕꯤꯔꯦ ꯍꯥꯏꯔꯒ ꯃꯋꯨꯟ ꯑꯗꯨꯅ ꯐꯤ ꯑꯣꯏꯅ ꯊꯣꯡꯕꯤꯈꯤ꯫ ꯑꯁꯤꯕ ꯑꯗꯨ ꯀꯨꯞꯁꯤꯟꯅꯅꯕ ꯏ ꯌꯥꯎꯗꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯄꯨꯟꯁꯤꯗꯣ ꯏꯗꯅꯤ꯫ ꯑꯁꯤꯕꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯑꯁꯤ ꯍꯤꯡꯕꯅꯤ, ꯑꯃꯝꯕꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯑꯁꯤ ꯃꯉꯥꯜꯅꯤ꯫ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯅꯤ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯁꯨ ꯀꯥꯏꯗꯦ, ꯈꯔ ꯃꯈꯩꯕꯨ ꯃꯁꯤ ꯈꯪꯕ ꯉꯝꯂꯕꯗꯤ꯫ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯁꯤꯗꯤ ꯑꯃ ꯂꯩꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯕ ꯌꯥꯏ꯫ ꯃꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯏ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ꯫ ꯏꯁ꯭ꯋꯔꯅ ꯃꯁꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯗ ꯍꯧꯈ꯭ꯔꯕꯅꯤ, ꯃꯗꯨ ꯀꯨꯞꯁꯤꯟꯕ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯃꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯌꯨꯝ ꯋꯥꯏ ꯁꯤꯠꯄꯒꯨꯝꯕꯅꯤ꯫ ꯀꯨꯞꯇꯤ ꯀꯨꯞꯁꯤꯟꯕ, ꯂꯧꯊꯣꯛꯄꯗꯤ ꯅꯠꯇꯕ, ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯏꯅꯗꯤ ꯆꯥꯝꯊꯣꯛꯄꯤ꯫ ꯖꯤꯁꯨꯒꯤ ꯏꯅ ꯁꯦꯡꯗꯣꯛꯄꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯖꯤꯁꯨꯒꯤ ꯏꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ, ꯑꯩꯁꯤ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯈꯪꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯀꯔꯝꯅ ꯂꯩꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕ ꯑꯗꯣ ꯙꯔꯃ ꯑꯃ ꯁꯟꯗꯣꯛꯅꯕ ꯅꯠꯇꯦ, ꯆꯔꯆꯇ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯆꯠꯅꯕ ꯅꯠꯇꯦ, ꯏꯁ꯭ꯋꯔꯒ ꯃꯤꯅꯤꯠ 45 ꯂꯩꯃꯤꯟꯅꯔꯒ ꯍꯞꯇꯥ ꯆꯨꯞꯄ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯒ ꯂꯩꯕ, ꯑꯗꯨꯒ ꯃꯊꯪ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯃꯨꯛ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯍꯤꯡꯒꯠꯂꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯒꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯒ ꯂꯦꯡꯗꯕ ꯃꯔꯤ ꯑꯃ ꯁꯦꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯕ ꯅꯈꯣꯏ ꯃꯁꯦꯜ ꯍꯞꯇꯥ ꯑꯃꯗ ꯎꯅꯅꯤꯡꯕ ꯃꯇꯝꯗ ꯎꯅꯕ ꯌꯥꯅꯕ"꯫ ꯍꯤꯕ꯭ꯔꯨ 10ꯒꯤ ꯄꯗ 12꯫ ꯑꯗꯨꯕꯨ ꯃꯤ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯄꯥꯞꯀꯤ ꯏꯔꯥꯜꯄꯣꯠ ꯑꯃꯈꯛ ꯀꯠꯂꯒ ꯈ꯭ꯔꯤꯁꯇꯒꯤ ꯏ ꯑꯁꯤ ꯁ꯭ꯋꯔꯒꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯐꯝꯂꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯔꯣꯍꯤꯠꯅ ꯁ꯭ꯋꯔꯒꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯃꯐꯝꯗ ꯐꯝꯂꯤ, ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯂꯩꯔꯤ꯫ ꯄꯗ 13꯫ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯅꯦꯠꯐꯝ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯔꯤ? ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯁ꯭ꯋꯔꯒꯗ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯂꯩꯔꯒꯗꯤ ꯃꯍꯥꯛꯅ ꯆꯨꯝꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯍꯥꯛꯀꯤꯗꯃꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ, ꯅꯍꯥꯛ ꯑꯔꯥꯟꯕ ꯌꯥꯝꯅ ꯇꯧꯈꯤꯗ꯭ꯔꯤ, ꯏꯁ꯭ꯋꯔꯅ ꯆꯨꯝꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯅꯍꯥꯛꯅ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯇꯥꯛꯄ ꯄꯔꯥ ꯑꯃ ꯊꯝꯖꯔꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯆꯥꯡ ꯅꯥꯏꯅ ꯄꯥꯕ ꯇꯥꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ
sum inbiba adu ngaiduna leigano. Nang nasanasu pazau ngasi The Fearsome Four haiba CD asi thamjari. Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite mahakna ekhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite